Maisun mahakna Bill Gates to unaba Raj Samani hariba miyamna thoidok hendokna khangnaraba Indian entrepreneur, content creator, podcaster, amadi motivational speaker asigi wari taraga ekoshu motivate ominasi. Mahaksi 28 sahi 28 katang subutang ngari bani kamdauna mahak achobo misak ama oirakhi haiba wari du taminasi. Raj Samani March September 29 1996 da Indore Madhya Pradesh India da Raj Samani humble Marwari business family amada poki magi mapasi yamna apikpa chemical trading business ama toramki adubu Raj ki angang oiringai gi life se trading business toba imungni haijaragasu luxury oina irang arakta koi adugi marakta chawki bidi natti madugi mahutta kainobam phangnaba honajaba ambition phangnaba gi damakta honajaba amadi sel thumgi awaba nangba adugumlaba imungdagi hawraki bani habatari asumna wana horakpanasu ngasi mahaki wakhalon amadi mahaki manglan pandam masak khanglakpani habi angang oina Raj larik laisuda yamna phaba angang oirakte exam lakpada hekta fail oiganba angang ama oire maruina English amadi mathematics hariba subject sidana hena soli mahak masana su below average student amani habasu yazai school karinge matamda stage ta thokpa ngamlamba misap nati English fazana gyan tana ngangba thokti aduna mahakku ikai hanba confident laitaba ama ohelakibani aduna ngasina kamdona yamna confidence laina achobo misak ama oiriba Microsoft ki co-founder asiga fauda onsanduna wari sanaba ngamli adumak nakanamada mahak business ki matangda amadi malem sida lairiba mioi singna kamaina mathau tawe haibana chingba kaya yamna yengsilli amadi khangingba hainingba poki magi mapana emung adubu nungaina thamnaba haidana awaba khangda honabaduna mahaki thauna hapiki mahaki oiba formal education si local indoor school dagi tamba hokibani amadi kona Bachelor of Business Administration VVA haidana khangnariba masidaisida Prestige Institute of Management and Research ta tamkibani mahaki punsida turning point ama oikibana sob johan badagi public speaking torkiba tangka kamakak oigadoini tasangna mahaki turning point ama laikibase johi tara taruk suba matamda mahaki tines matamda magi mapagi business ta financial issues lakiba matam adudagi oigadoini matam sida Raj na chong tharuktuna mapagi mating pangba oina mayumda saba sabun yon ba hoki habidi sapon du yon ba khodi sapon haidana ko sapon du yon ba hoki na haige mahakna FMCG product kamaini yoli adedi kamaina packaging tawi kamaina market ama sagali loinana customer gi thajaba kamaina thamgani haibana chingba kaya ama study tawba hoki mahaki leijaba okay limited fund na tawzaraga dishwashing liquid mayumda saba horakibani madu saduna yim thangnaba kaya da yonki brand mamingna Samani Industries kawi mahaki thabak masaduna imungi business ta su recover tawduna amuk khana chakhatpa ngamki maduna Raj entrepreneurship amadi confidence ki ahanba mahau phangalakibani Raj na miyama mangda ngangba public speaking torkibase accidentally oikibani haiba yai mahakna business competition ama yaurubada mahaki oiba wafam ama thamba taramki adubu mahakna ngangthokpagi akiba leibaduna mahak opportunity du mangkibasu yarabani adubu mahakna ngamnaba tawraga presentation thamkibani adamna contest adu mahakna sungamki madudagi mahakbu khangnaba hawkibata natana masagi confidence su hengalakibani ikoi kuidana college ta mahak ngangba hawre TEDx events amadi India da sinba entrepreneurship panels ta ngangba saruk yaba hawraki mahakna chahi kunmathoi shuba matamdadi country kun tarukta thoktuna wa ngangure tongan ba global forum samna harabada United Nations amadi the World Economic Forum na chingbada young entrepreneur oidana mahak India bu saktaki hoje mukamdona Raj Samani na influencer oikibano haibadu khangminarasi Raj ki influencer ama oibagi journey si 2017 dagina 2018 swaida hawkibani habatare adu 2020 COVID-19 lockdown matam sidadi pokhairaki habatare mahakna Instagram YouTube amadi okay LinkedIn hairiba masina chingba platform dasu short form content semduna thagat bahoraki mahakna semba content si ayambana entrepreneurship ki money and investing gi matang tawai masini sumai tawdana mahaki punsi asi mayamna hena thoidok hendokna khangnaribani mahakna
ꯍꯣꯠꯅꯖꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤꯗꯤ ꯃꯍꯥꯛ ꯑꯁꯤꯒꯨꯝꯂꯕ ꯐꯤꯕꯝ ꯑꯁꯤꯗ ꯂꯦꯞꯄ ꯉꯝꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯕ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯍꯣꯠꯅꯕ ꯂꯦꯞꯄꯣꯏꯁꯤ ꯍꯣꯠꯅꯔꯒꯗ ꯑꯋꯥꯕ ꯈꯪꯉꯒꯗ ꯑꯩꯈꯣꯏ ꯃꯥꯏ ꯄꯥꯛꯄ ꯃꯤꯁꯛ ꯑꯃ ꯑꯣꯏꯒꯗꯣꯏꯅꯤ ꯅꯨꯡꯉꯥꯏꯕ ꯑꯃ ꯑꯣꯏꯒꯗꯣꯏꯅꯤ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯊꯦꯡꯅꯁꯤ ꯌꯥꯏꯐꯔꯦ